Miyamdagi sel Matlaga Chatkhraba Lannai Bank Singgi Mathakta Leingakna action Louba Houragani Chief Minister Maugi Miyamsu War on Drugs Sawatuna CM da Thazaba Cherol Pisinkhre Aikoi Punna Honaminarabade Manipurgi Matamgi Lakpa Isusing Kanbangamgane CM Manipurgi Yalongaidagi Leraklaba Purup Singgi Marakta Mithingai Taurogliba Miyoi Singgi Mathakta legal action Laugane Biren Aikoi Punna Tengnaminarabade Manipurgi Matamgi Lakpa Isusing Kanbangamgani Haina Manipurgi Chief Minister Nongtongbam Birena Pongdokre Wapamasing Asi Leingaki War on Drugs ki Khongjang Sawatkani Haiduna Senapati District ki Manungchanba Mau area gi Miyam Mapungwaina Mau Council Asiga Sanminari Balup Singh Mahiroi Lup Singh CSO Singh Tongan Bakul Singh gi Lusingba Singh Yauna Mau AC gi MLA Losi Dikhona Chief Minister da Thazaba Cherol Pisin Baga Mari Lainana Bapupura da Leiba CM Secretariat Pangthokiba Thauram amada N Birena Phongdokibane Thauram sigi Manungchanna Mau area da Popi Thadana Bawarep Laukibaga Loinana Maugi area Popi drug free zone oina lauthokre Mipamaduga Mari Lainana CM Secretariat Pangthokpa Paugi Mipamamada CM na hai Haujik Miyamna drug ki Mayokta Singtam Khaidana amata oina warep laurakpa se Thagatle Masi Aikoi amata oina Punna Thengnaminana Bawakhalon ama lakpa se Tasengna nungai Khwaidagi nungai bade border area da leiba misingna drug karbar tauba singi mathakta lairakpa se ne Maugi silinau singna drug karbar tauba madi popi thaba thingle haina warip laurakpa se Mau Council amade Maugi Miyam Thagatle Kangpokpi da u thanaba Aikoi sem saduna leire hairakpa sisu Thagatle Tha sigi kunganipan da Kangpokpi da u thagane Masida Kangpokpi ge CSO Singh Miyam CM amade MLA Minister Singsu Saruk Yagane Loinana National Highway Kannaba Senapati District ta leiba Singgi mafam singda yamna phajaba u thaba Houragani haike CM na Mathakta na hai Maihorol dagi Lairaklaba Isilinau Singh Thadau Khongsai Kuki na chingba nataba Maraktagi Amadi Mapandagi Miyoi Kayana Nungsi Chana na Lairiba Isilinau gi Marakta Wakai Thazilakpagi Mawong Lakpase Tauhaningday Mapangi Thokpa Dumak Taubiyo Manipur Iramda Masidadi Madu Tauhaningday Aikoi Laizariba Purup Singh Punna Laiminagane Masigi Mathakta Mapangi Sapuna Singchep Tharakpa Manba Khara social media da Thengnai Madu Taubigano Manipurgi Apunbagi Saktam Ngakna Bohonabada Lusingba Singh Ahing Tumday Pumna Maksigi Mathakta Singgi Ima Ibel Singgi Phamba Yaba Women Market Ama Sungsoi Soidana Saragane Paumi Singh na Hangkiba Wahangi Paukhum Piraduna CM na hai Manipur da Nungsinana Laidiba Isilinau Singgi Marakta Mapandagi Mina Manipurgi Puwari Khangdana Seranturan Hairakpa Miyoi Phare Manipurgi Yalongaidagi Lairaklaba Purup Singgi Marakta Mithingai Taurogliba Miyoi Singgi Mathakta legal action Laugane Haujik cyber crime su Kankhat Hallai Social media da Natai Sadaba comment piba Communal Saganaba Tauba Singde Police na FIR Lauraga Service record ta Akaiba Lakane Ngasi hayang father basu makoina karigumba Leingakki thabak taurakpa tarabade police verification lakpada thabak adu yaraktre hairakpada ningba kainingai oigane aduna community singna communal thokpa yaba wangang bigano mahakna makha takibada faraba drug sing central government ki ayaba yaudrabade hekta mai thadokpa yade case loiduna court na ayaba piba posak sing adu mai thadokpa nei haujik mai thagadaba drug kg lising amarom leire madu media gi mamangda soidana mai thagani haike Miyamna Lannai Bank amada sel thamlamdai da Leingakta taklamde makhoina thamluba sel adu mapuduna Matlaga Chatkhraba matungda khakta Leingakta taklakpo oina tawwe haujikti Leingakna su mara lairaba bank sing aduge Mathakta action tawba Houragani haike ngasigi thaja serol pisin baduda Minister Letpau Haukip saruk yakhe mak thangmang Haukip phabada irang hauriba sing Manipurgi Puwari khangdaba mitopne Mak Thangmang Haukip Masana Masabu International Human Rights Association in charge Myanmar gi President ni haijaba miyoi sina Manipur gi history lana hairaga isilakpa madi haisilakpadagi Manipur da hingminariba yelongaidagi laiminaraklaba Manipur gi history munna khanglaba phurup kayana wakalakpadagi Mak Thangma Haukip Manipur police na fabani haina Siza Khombe Salai Taret ki secretary Memdon Laimana thadorokpa cherola mana phongdorokle Masigi mayokta irang haurakliba si yaningday nakhoi Manipur gi history khangdaba mitopni haina laugane ingna chingna hingjariba Manipur bu thugaina bhonaganu haina cherola sina makhata na phongdorokle miyamna pangbirakpa minungsigi tengbang singjamai 360 na suren gi loina bida khusina khre saknai raba saisakpa suren yumnam gi punsi kanana ba puksel chauraba miyoi kayana pangbirakpa
Minungsigi tengbang singi apunba senpham Suren Yumnam gi loinabida Singjamai 360 na khusinakre haire. Singjamai 360 gi cherol amana hai Singjamai 360 na awa ana taraba singda minungsigi tengbang pirakpagi saruk ama oina saknaidaba saisakba Suren Yumnam apokpa laikhidraba ibopi saksing wangjing wangkhaina Rims Hospital da aruba phibam da laide haiba pawasi miyamna Singjamai 360 da paw pirakpadagi Singjamai 360 gi kangbuna Rims Hospital da satuna Singjamai 360 Facebook page da live ama Suren Yumnam na mahaki punsi mayamna kanbiyu aihak lairaba macha ama oibana achauba senpham puthokpa upai leijade isa su pikli haina Singjamai 360 gi Facebook page da thamoi songna kaptuna Paudam kiba video adu social media da viral Chatkhraba matungda Manipur amadi Manipur gi wangmada laiba puksel chauraba miyoi kayana panglakiba yamlaba senpham lupa lakh yangkhai ganipan lising yangkhai mathoi Shani go humbudra Suren gi loina be Yumnam ongbi bembem da haukiba me kun manga gi nungthil da Rims Hospital da satuna khusina khre haire asigumba chauba senpham ama sagat pada thamoi sengna minungsigi mateng pangbirakiba khudingmak Suren Yumnam gi imung gi maikei dagi amade Singjamai 360 gi maikei dagi ngamkhai leitana thagat pa phongdorok le Suren Yumnam na haukiba me gi chaisat kun manga gi numidang wairam pung 3:03 ta Delhi gi damak private air ambulance amada Imphal thadokhi amade magi mateng pangnaba mahaki matam amagi program manager haujingna pari ben ge music arranger oina laiba Ravi Sana amadi Suren Yumnam gi mabai diren su yaukhi Suren Yumnam gi punsi kananaba mateng pangbiraki ba khwai pumnamaki maphamda mapok khudingda singba ngamlaroi da balaman tonsinjari haina Suren amadi Suren gi macha loina bi amade imung manungna kapna phongdokhe loina Suren Yumnam gi layeng ase ILBS Hospital Delhi da sathaba haukre hiram asida miyam nasu athuba matamda Suren naba pharaktuna amukanna miyam lakta mahaki nungsiraba isai gi sur kayana wakhal pothan bangamba pina biba oirasanu haina sembiba mapuda thongni minasi haire DMU gi Eastern Gate hangdokna bataksan khre Dana Manjuri University gi Eastern Gate khudakta ge hangdo u haina Tribal Student Union TSU DM College of Arts ki President Momo Sungailung Wangmar amade Desam Unit Council DM College of Arts ki President Rakesor Kaisam amade Pangal Student Union ki President Alam Saha khulakpam na punna khuyek pi bai bachero lama DM University ki Vice Chancellor da pidu na taksin khre hiram asigi matang da Desam Unit Council DM College of Arts ki President Rakesor Kaisam na phongdokhiba da University campus ki eastern side rom da leidiba TVCI Girls Hostel yauna Adim Jati Hostel Sing Mayayur Hostel MBC Hostel amadi second MR gi quarter singsu leire gate asida changbagi ayaba leiringaida mahiroi singna university yorakpada khudong chadaba thengnaramde adubu gate asi lonsin khibadagi di mahiroi singna dukimati khudong chadaba sing mayok na halle university yorakna bohonabada arembada minute 15 kunlom sanghanle masigi mathakta gari gi atongmal yamlaba matam asida mahiroi singna tangai fadana auto na chingba tongba mathau tari haikhe Aroi bada tabiri bapum namakpu thagat chari